Hausi Pabuki Maruiba Pauda, Santana Manipur Kainaba, Silak Labadi, Tumin and Leroy, Japsana Nagani Haina, Lamlai Henry, MLA Guest, Ibomzana Haite. Amadi, Manipur Police in Bahar Ghat Tiranga Bike Rally Ama, Aptakang Zibundegi, Governor Ajokumar Vala, Nalam Takre. Kurumzari, ISTV Pauming Tabib Simbu Taram Noxari, Hausi Pausandon Pizari. Santana Manipur Kainaba, Silak Labadi Tumina Leroy, Japsana Mayok Nagani Haina, Lamlai Kendrick, MLA case Ibomzana Fondokre. Wapamasi BJP Lamlai Mandal Nasinuna, Independence de Gamay Lenena Pangtokiba, Har Ghat Tiranga Gamay Lenena, Satkiba, Kongchat Kamari Lenena, Fondokibadi. Nonga Dada Leva MLA Yumdagi Hogduna, Lamlai Fawatkiba Kongchat Adada, BJP Manipur VP, and Nimbas Yauna, BJP Lamlai Mandal Giliching Basing Saruyaki. Taronga Mari Lenena, MLA case Ibomzana Makata Kibada. Santana Housing Manipuda, Tangdulitaba Puranaba, Kana Honari Hibasidi, Mayak Sanglaba, Wapamni, Lady Wapimasi, Atubomatamda, Laksin Bayaba Pibam Oidabana, Miam Nahena Awaba Tengnabani, Lady Wapim Asida, Lengak Sem the Bagi, Tangdu Laitaba, Hana Purakpana, Maru Oidi, Lengak Sem Badagi, Tangdu Laitaba, Hana Purakpana Maru Oidi, Housing Lanasi, Aroiba Oidribana, Lengak Sembada, Poning. Lengak Sembada Mapung Paba Oiroi, Madamasina, majority number Lerabasu, Housing Lengak Sem Naba Hona Dribani. Housing Center the Lady Balengak na Manipur Gidamak, Apapaka Tauri. Manipur Miam the Pamba, ILP, Janahalagle, border fencing, war footing the Tabak Tauri. Reserve Forest Kananaba, Manipur Lengak na Honarakba, Mitok Kandong na Bahonari Bapumba, Santana, Sokatuna Lagli. Santana Equigi, Fanabakaya Taurakpana, Equina, Yetpa Natraga. Pen the Bapong Dokoyaba, Wapam, Kadisu Latri. Kanagum Makarana, Aranwa Pog the Yumpong Oraga, Cookie Singi, Tokai Lambi, Amasiam Nabahonabada, Santana Sawale Hina Sandopasi, Ebactivani. Lona Yadabatapak Amata, Santana, Manipuda Torokadabanate. Kariguma Manipur Miam the Pam Daba, Manipur Kaipi Abatabak, Prime Minister Narendra Modi Magna, Tarok Labadi, BJP Manipur, Amadi MLA Sing Yangduna Legadabanate, Adugo Madu, Laglabadi, Imale Pakitamak Lepkani. Yam Apamagi Mayota Tabak Amata Toropribana, Central Lokaliba, Tabak Torom Singda, Ekoi Puna Sawat Minaba, Tangai Fati Haiki. India Gomena Manipur labor violence solution porong with the Mutta seriously. We have a Tabakun locally, including Maryland, the stakeholder Mayam say, what is Haraga Kolaga? Havidi, Akoigi Tonoriba Singsi Manuda, Koi India citizen, Koi Ima Isa, Kaina Way Aroidaba. Manipur Hanagi Puna later, was Sulamina, the Bayari, the Mumayama Mayari of saying, I am complicated. Aduna, Madukum Mayam Laviduna Matamkara, Lowugani, everything will be brought under law. Law Gimakata Loin for Canep, law in Siluinas and Halacanep, Arudu Matamkara Logwiwanem. Hogi MLA Singa, Partina Tumina Lavi from Karim Talate. India की मुद्रा मापन सुबह इंडिपेंडेंस डे थरोंगा महिलाने ना हर घर तिरंगा के थरोंगी मनुजना बाइक रैली अमा मणिपुर पुलिस डिपार्टमेंट ने सिंधना हफ्ता कांग्जे बुंदेगे गवर्नर अजय कुमार भलाना लमठाक्रे तिरंगा बाइक रैली लमथाबगी थोरमदुदा सिक्योरिटी एडवाइजर चीफ सेक्रेटरी डीजीपी मकोक्तोंबा पुलिस ऑफिसर सिंह अमसुंग टोंगान टोंगानबा बाइकर क्याना सरुयाकी हफ्ता कांग्जे बुंदेगी थौबाल डिस्ट्रिक्ट की खोंगजोंग वार मेमोरियल कॉम्प्लेक्स फावो चकदबा तिरंगा बाइक रैली अदुदा बाइकर लिस्टिंग अमरोमना इंडिया की मचो होंगी फिराल पुदुना चटके थोरम अदुगा मैलेनेना डीजीपी राजीव कुमारना इंडिया की मुद्रामापन सुबह इंडिपेंडेंस डे मैलेनेना हर घर तिरंगा की वखलोंदा तिरंगा की रैली असी पांगतोकपनी लोनेना सरुयाकीबु सिंगसु थागतपा फोंदोखी This is Har Ghar Tiranga function, which is under the Azadi Ka Amrit Mahotsav, and we are very happy to be a part of it. You must have seen the enthusiasm and with energy people have participated. We are very thankful to the people of Manipur and all the bikers club and policemen and everybody who has participated, and we are very thankful for the Honorable Governor also, who took out time and came and encouraged all of us. This rally will go up till Khongjom. It is a recognition and remembrance of our sacrifices over the so many years
for our country, and we all are energized by the thoughts of serving the country time and again. United Naga Council UNC gi Emergency Presidential Council meeting na khongjang jangsinaba warib lawki bagalena na makoi gi khongjang amasung chathagadaba mowong matau nimit 15 ni gi manungda laukthoknaba warib lawkre. Senapati District Headquarter da pangtokiba UNC gi makha da lairiba Naga Tribe Hoho Singi President Singi mifam aduna laingak na makoi gi demand sing tabakta ontorakta bagi matangda khanaki hairi. Center da FMR Chanahalu amasung Naga Ipa Ipu gi lamda ngamkhai sambal khaba yaru haiba demand tawraduna haukiba July gi tang 23 da Manipur government ta nimit kunni gi matam piba ultimatum ama pisinkhibani. Makoi na pikiba nimit kunni gi matam adu loiraba phawada Manipur government amasung India government na FMR lokthokkiba amasung ngamkhai gi sambal khaba gi matangda hanadagi phirep hongdana lerakpadagi UNC na Naga miyamda khongjang changchinba hongnaba wafam purakkibani. Khanaraba matungda Emergency Presidential Council meeting asi pangthoknaba warib lawkibani. Amaromda FMR semdokiba amadi border fencing khabagi matangda ngasi Manipur gi Governor Ajay Kumar Bhala amadi sarasigi Naga gi MLA Mariga wa khanakre. Raj Bhavan da Governor ga unabadi aukiba MLA sing adudi Tamai Kendra gi MLA Awangbong Yumai Jungai SC gi MLA Khasim Basum Fungyat SC gi MLA Laishio Kaising amasung Karong SC gi MLA J Kumosani unabadi da FMR semdokiba amadi border fencing khabagi matangda kupna khanaki amadi Governor na hiramasigi matangda mathok taba lakhotpam thokpa khongthang sing lakhotpiu hairi hiram ani asigi matangda thoklakliba wathok asigi warishin puraknaba honabiu haina MLA singna taksinki. Hungyo Warsangbo Manipur State Commission for Scheduled Tribe ki chairperson oina nominate tawkre. Mahangna hauzik pairiba charge ki mathakta chairperson gi phamasi makha taba order ma thokriba phawba pugani. Hiramas kamai lenena Additional Chief Secretary Tribal Affairs and the Hills Anurag Vaspaina ngarang order ma thokre. Paugi martana tenba bremta lawzari. The Ainga Sana Maramoiraga, Lok Tungba, Amadi Kuban Singba, Tatan Tohali, Pumnamak Sibukudak the Pan Bangamlaba, Kapidak the Pan Bangamlaba, Kapidon Cup Syrup, 100% Harbel product ni, Lok Kuba the Natan and Nakmahi Sielaba, Amadi, Kangao Maring Chatlaga Lok Kanku Kuraba, Kapidon Cup Syrup Tagpio, Kapidon Cup Syrup. Honglagli Punsigi Lambisida, Araiba Chaba Yabama Kaisashinari. Adon hidak lang thak kayam sada bayarakte sasil liba singduna adom gi liver da kayam sokhali khangbibra liver na bu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu comment senghal lakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Break matungda taram na mo oksari makataba pawda Manipur gi ning tamnabagi sangsan khiba khongjangda thawaina ponta pikraba singda Patrice Day na lakpada mayangi fal kendri gi MLA Kongkham Ravindro na kai khunabagi pawjal pirakli MLA Kongkham Ravindro gi yepa pawjal aduna Patrice Day August 13 nimit asna lakpada ing kumjali sukmo sanipan marvudra mathoida British sasan gi mayokta hanbalai traba thongna aduna mayokna duna thawai ponta phawa pikiba adubu ikai khumna minari khongjom lan amasung maikai kya dagi horakiba Ihaw aduna makha mikha ponba haitaba furup amani haiba masak takpagi foundation semlakibani numedasna lakpada Major Pongnav Rajabasi Tangal General amasung Yuvraj B Tikender Signa utkiba mathongna adubu ikai khumna minasi makoina mikha ponbegi mahutta thawai thabana hena phai haibagi thongna leki makoibu ikai khumna minabaga loinana ikoigi tungi mirol gi damak Manipur gi sovereignty ngakna thamba Ketnaba kaya laiduna su unity leiba renana aikoigi puari bu tungi mirol da khanganabagi wasak lominasi numit asta lakpada nahongnana amuk hanna asengba patriotism bu ningsingba khaknatana matam punumakta action oina su utli haiba ningsing minarasi hairi Anti-Ragging Committee DMU na IQAC DMU ga kusan maduna National Anti-Ragging Day and Week lisangani kunmanga gi thauram Multi-Purpose Hall DM College of Arts DMU da pangchokre Thoramadu da DMU gi Vice Chancellor Professor W Chan Babu School of Humanities DMU gi Dean Professor Sagol Semlan Jenba Dean of Students Welfare DMU Professor T.S. Ravikanta
Panel Advocate District Legal Services Authority Imphal West Manipur Brahmachari Mayum Supriya Devi amasung DMU ge Registrar Dr. RK Jotin Singna maruiba Presidium Member Singwena Saruyaki bagalena Oza Singh amasung Maharoi Kyasu Saruyaki Tharam adugi manung channa anti-ragging da yumpham short film amasu screen da utki Tharam aduga mailena anti-ragging committee DMU ge nodal officer Dr. Kiri Onan Monsangna ngasidagi horaga thasgi tang 19 phawa sathagadaba anti-ragging degi manungda anti-ragging mari leinana tharam kyasu pangthokani DMU gi oinasu anti-ragging gi matangda thabak ningthina tawnaba tongan ba thabak sing paikhatle policy kat lebagi mahutta thabak oina onthokpa amaga nushinaba mathau tai ragging tawba haibasi kunai na su yade legal na su yade khangba mathau tai hafta ma sathagadoriba thoram masigi manungda oza sing yaungna miyamda awareness bigadaribani phangdokhi National Anti-Ragging Day sida kuna satra atigi oza sing mayamda kuna awareness pibni ragging haibase yam maru oye akoi Indian law da su masise yam kanna thingabani Honorable Supreme Court of India na su direction thokrabni UGC dagi su direction thokrabni aduna ngasi dagi horaga date 18 pau akoi asigi week si pangthok sabni asigi week mat manung sida kuna pangthok da bise competitions mayam su laye events mayam laye slogan writing gum laye reels making gum laye mayam na chingduna awareness mayam su akoi pangthok sabni Loisalpada maruba pau amana pizari Central Manipur kai naba silak labadi tumina lairoi chapcha na mayok nagani haina lamlai kendri MLA case ibom sana haikre Amadi Manipur Police sinba har ghar tiranga bike rally ama hafta kangjibung degi Governor Ajay Kumar Bhalana lamthakre Hauzi Pablo and the Astibina Pizarba Manipur Papa Tangas and Lojere, Yang Tabi was Simomukana, Krumjari.